खुरुमजरी SKTV न्यूज येंबिरिबा पुमनमकपु याइफाबि तावरेमना तरामना ओक्चरी अहानबदा मरुओइबा पाव Manipur da community anina yaramdrabadi president rules thambada mai pakloi tanja chana Manipur da PR thamkhibani haina Union Home Minister Amit Shah na phongdokre Sajibugi noma panba chairauba amadi Idul Fitr ga mari lainana Manipur ge Governor Ajay Kumar Bhala amadi Speaker yauna lup kayana yaifa pauzil pirakli Chahi nauriba angang singna high-tech gadget sing season abana na tathiba amadi tabagi pangal sontha hanmagi maram oirakli haina Health Service ki Director Dr. Chambo Gonmaina phongdokre Amasung Myanmar da ngarang YAIPHABI laikhidaba migi masing lising ama henkre Thailand na miyoi tarasi kre asiba masing hengalakpa yana lairi hairi Hauzik pau sandokna pizari Mamang thagi tara humdodagi Manipur da thamlakhiba president rule asi matam chana state asida thamkhibani haina Union Home Minister Amit Shah na phongdokre Times Now Summit 2025 ki ngarang pangthokhiba thoramda Union Home Minister Amit Shah na haikibada Manipur asi hanagi phibamga yengnabada tapna fagalakli masi maru oina laingangna maitai amadi kuki community singa wari sanaba amadi community anina makhoi masel marakta tungkoiba ingtapa ama puraknaba wari sanabanani irangi chaitheng nanglaba Manipur da hanadagi fibam fagalakpaga loinana mahausagi punsi hanjilakle hairaduna Home Ministry nasu community ani asigi miyoising tongan ba mifam pangthokpa hokre hauzik thoina waningai oidrahaina summit aduda phongdokki Manipur da president rule thamliba asi thengmandabra haina hangba wahangi paukhum piraduna Amit Shah na haikibada community anina yaramdrabadi state asida president rule thamjinba oithokloi matang chaba tanja yenglaga president rule thamkibani haina report tauri दूर से देखकर सवाल उठाना और सलाह देना दोनों बड़ा सरल होता है एक कॉम्प्लेक्स सिचुएशन थी एक प्रकार से वंशीय हिंसा थी जातीय हिंसा थी कोई राइट्स नहीं थे दो समुदायों के बीच में अपने इंटरेस्ट को लेकर एक क्लैश हुआ और ये मणिपुर में पहली बार नहीं हुआ कई बार हुआ है जब भी हुआ 3 साल 4 साल चला है और हजारों लोग मारे गए अब मणिपुर में कमोबेश 7 माह से शांति है सारे बाजार खुल गए हैं दुकानें चालू हो गई हैं जो महंगाई थी वो भी अब जमीन को देश के बाकी हिस्सों की तरह हो गई है रेलवे भी मणिपुर पहुंच गई है और दोनों समुदायों के बीच में भारत सरकार का गृह मंत्रालय एक बैठक कर चुका है और बैठकें भी नजदीक के समय में ही चिन्हित की गई है आपको लगता है कि जो चीफ मिनिस्टर को हटाना प्रेसिडेंट्स रूल लगाना शायद थोड़ा पहले होना चाहिए था देखिए इसमें सबकी अलग अलग राय हो सकती है मगर मैं मानता हूं प्रेसिडेंट रूल लगाकर भी जब तक प्रेसिडेंट रूल को दोनों कम्युनिटी एक्सेप्ट नहीं करती है प्रेसिडेंट रूल भी सफल नहीं होता है इस स्टेज आते ही हमने एक क्षण की देरी नहीं की है प्रेसिडेंट रूल लगाया है और अब दोनों समुदायों के बीच में बातचीत भी आगे बढ़ रही है Hayeng pangthokadoriba maitegi anauba chahi hoba numit sajibugi noma panba chairauba gamari lainana Manipur ge Governor Ajay Kumar Bhala na miyamda nungai YAIPHABI pauzil pirakli anauba chahi na lakpaga iroinana lamdam asida khundaminariba kanglup furup singi marakta marup mapang oiba mari mapangal kankhat hanbaga loinana ingtapa Manipur ama oihanaba hotnaminarasi chawkhatpa tunglamchat amagidamak mipung khudingmakna amata oina lingzel manaba amadi nungsinabagi wakhalon adu hena chatsinhalasi haina pauzilakli amaromda hayeng pangthokadoriba maitegi anauba chahi hoba numit sajibugi noma panba chairauba amadi lakliba tang 38 da pangthokadoriba
Maitai Pangal Singi Senglaba Kumhai Ama Oiriba Idul Fitr Thoranga Mari Lainana Manipur Legislative Assembly gi Speaker na Lamdam Asigi Miyamda Yaifa Pauzil Pirakli Numit Asina Lakpada Lamdam Asigi Miyamna Harau Nungaiba Hakchang Faba Amadi Chaukhatpa Oirasanu Haina Pauzilakpaga Loinana Lakliba Chahi Asina Ing Tapa Chaukhatpa State Ama Oihanduna Manipuri Singi Marakta Nusinaba Amadi Lingjel Manabagi Mari Adu Henna Chechinhanba Amasu Amana Amabu Ikai Kunaba Oirashanu Haina Pauzil Pirakli Amaromda Thanga Esigi MLT Robin Ronasu Sajibuno Mapanba Chera Bagamari Lainana Miyamda Yaifa Pauzil Pirakli Manipur gi chahi hauba sajibu noma panba cherawa amade Idul Fitr na lakpada United Committee Manipur gi maikaida gisu Manipur amadi Manipur gi wangmada khundariba Manipuri singda Yaifa Pauzil Pirakli cherawa amade Idul Fitr na lakpaga ing tappa nungai yaifaba apun basaktam amasagatuna lingjel manaba tangdu laitaba punna hingminaba punna chaukhat minaba Kunai ama malemda masak thokpa Manipur kunai ama oiba oirashanu haina UCM dagi maikai dagi IPR Secretary Soibam Anil na thokpa Gerald na haidi Sajibu Noma Panba Cherawa Masung Idul Fitr na lakpada Chingtam Jad Bijat Khaidana Nungsi Chana na Amato Oina Laiminaba Mabuk Maratapa Kumang Choksinma Manipur Ama Oirashanu Haina Manipur Youth and Students Union Maishuna Miyamda Yaifa Pauzil Pirakli Maishugi Cherol Amada Chahi Hauban Numit Sajibu Noma Panba Cherawa Amasung Maitai Pangal Singi Khwaidagi Chauraba Kumhai Idul Fitr na lakpaga iroinana Lamdam asida thokliba hatna sunaba yengthinaba pumnamak loishinkiba oirasanu hairakli Sajibu Noma Panba Cherawa Masung Maitai Pangal ge Idul Fitr na lakpada Mahiriluk Kangleipak Students Association case enamiyamda Yaifa Pauzil Pirakli case gi cherol amagi matung ina Cherawaga loinana nungsi chanana ingna chikna panba khunai ama oirashanu thokliba irang asisu loishinduna Chaukhatpa Kangleipak Manipur ama oirashanu hairakpaga loinana Idul Fitr na lakpada laiminariba kanglei chak khudingmakki marakta hena nungsinaba purakpa oirashanu haina pauzilakli Sajibu Noma Panba Cherawa amadi Idul Fitr na lakpaga iroinana Lamdam asigi miyam amadi Mapanda choina takraba igi mari iraicha singda Wakhalon manaba apunba Wama Kangleipaki maikaidagi Yaifa Pauzil Pirakli Wamagi Publicity Secretary Lamdamba Salamna Thadorakhiba Cherol amada Tangdu laitana lairamba Lamdam asi lisingani kulhumdogi me ahumdagi thokliba irang asina ngasi khamthengna wahale miyam asi ana thokpaga loinana kayana lanjena duna leiri asigumba awaba kaya asi Cherawa amadi Maitai Pangal Singi Idul Fitr na lakpasida loishinkhiduna amata oina punsinaduna nungsi chanana laiminaba amadi chaukhatpa lamdam ama oirashanu hairakli Chahi kayadagi lamdam asida khundaminariba Maitai amadi Maitai Pangal Singi amata ngairaba Cherawa amadi Idul Fitr na lakpada Manipur miyamda Manipur Maitai Pangal Welfare Organization MMWO na Yaifa Pauzil Pirakli ngasi hataminu thongda laiba lup asigi mayai loisang na pangthokpa paugi mifam amada MMWO gi President MA Jesabana kumhai ani asina lakpada lamdam asida khunda laitariba Tongan ba chingmi tami Maitai Pangal Singi marakta hena nungsi chanaba chaukhatpa manaba khunai ama oiraknaba hotnaminarasi haina pauzilakli loinana festival ani asina lakpada financial year aroiba numit March ke date 30 and 31st ani asida holiday piroi haina mari lainaba singna order ama thokliba asi yamna laibak thibani maramdi hairiba festival ani asi chahi amada amuktang pangthokpa maramna
magi imung manungi miyoi sing punna pangthokpa laigi thoram sing amadi ima ipa ichil inau punna chamin thakmin aduna pangthokpa festival ni numit asida mari lainaba authority singna holiday oihandaba asi lengak amadi authority na lamdam asigi miyambu karishu oidana khanbagi mami chauna tai maram aduna asigumba thabak asi matungda amuk hana thoktanaba mari lainaba singna hotnabiyu haina Manipur Maitai Pangal Welfare Organization na pendaba fongdorakli. Punna lai kumhai ani sina lamdam sida tangdu leita daba thokan ningda ba thodo ba thok kaya na thobi ba se makhanda na thok da ko ga sanu hai na ikoi mayam punna ma ikoi bu sembi hi ba taibang mapuda thongni jera si hai bo ahum masila thamjage government gi employees suti piroi hai na order mangarang han thoklakre hari bo order se Manipur dali ni ba thonga thonga khurpi mukhoy na karisu oidana lobira bra hai bo hang se hang da ya da ba tanja ma hai bo oire sena sigum ba thaba se makhata na di tawhan lidala ba mari leine ba authority na khare hena makhata na section bi yo hai bo hang se ba lobsing mai kai da gi thamjage Maitai singi yom thong khudingda mathelukoi langduna pangthoknagadawriba chairaubagi damak lamdam asigi kaithel singda miyamna pot chai leiba laknakhi kaithel ayamba mina chona tinki anganba ayuktagi hauna kaithel kanaraktuna hayengi damak changadaba laigi amadi ensang mathelukoi singi potlam sing lainakhi Thobal district ki maru oiba kaithel singdasu mina chona tinki Wangjing New Kaithel dagi pot leiba lakpa miyamna purakpa gari macha amadi achauba singna lambi mayai fawba yauna khamjilaga thamnarambana miyamgi chathok chachinda chaun akaiba pikhi pot leiba lakpa migi masing yamlakpana pot chaigi mamal khangwang wangkhatkhi lai katnaba lafoi macha changthokpa amagi mamal lupa chahum yauki lafoi macha amagi mamal tangmali laida lafoi kattaba yade haiba leiti haiduna Lainadana thoklakpasu yaunakhi sajibugi noma panba chahi hoba numitta lafoi kattaba yade haiba natte mamal tangna yoliba sing miyamna leibidraba matamda khangadabani apikpa lafoi amada lupa chahum hairakpada miyamna su leinaba hotnaba aduna maram oiraga yarani khanna yonaba hotnarakpani haina su fongdoknarakhi Sajibu Noma Panba Chaira Bogamari Lainana Moirang AC ki MLA Thongam Santina ACS ki Manung Chanba Tongan ba Khulsing da Chatuna Ahal Loiraba Miyoi Singda Sajibu Khudol Tamkre MLA Office Moirang Mihut Sing Yauna Fubala Sunushifai Naran Shaina Thamna Popi Ngang Khalawai Moirang Tronglaubi Tera Khongsangbi Khudek Pida Leiba Ahal Oiraba Miyoi Singda Natki Fijol Amadi Angamba Sel Katuna Sajibu Khudol Tamki Amadi Ahal Singdagi Yaifa Thauzal Neki MLA Thongam Santi Singna Fongdokhibada COVID Laichat Amadi Thokliba Irang Namaram Oiduna Miyamga Toina Unaduna Wari Watai Sanabagi Khudong Chaba Kaya Funkide Hayeng Sajibu Noma Panba Chairabaga Mari Lainana Miyamda Taubimal Utpa Oina Ahal Oiraba Singda Khudol Tambani Haiki Chairabaga Loinana Ing Tappa Amadi Chaukhatpa Manipur Oirashanu Hainasu Pauzel Pirakli Na tathinaba tabangambagi pangal sontharaknaba maram oirakli oja amadi mama mapasingna cheksin mamathok tai haina Health Service ki Director Dr. Chambo Gonmai na fongdokre Lamfelda laiba Indian Medical Association IMA Manipur State Branch ki Heritage Holder World Hearing Day 2025 ki palan thoram pangthokre National Program for Prevention and Control of Deafness State Health Society NHM nas punna senduna pangthokpa thoram aduda Health Service ke Director Dr. Chambo Gonmai Family Welfare ke Director Dr. N. Hemanta Kumar Manipur Health Service Special Grade Dr. N. Bino Amadi RIMS Imphal ke Otorino Laryngology Department ki HOD Dr. T.H. Shudiranjana maruiba mitungnen sing oina sarukyaki Changing mindset, empower yourself to make ear and hearing care a
reality for all haiba wakhalon da pangthokpa World Hearing Day 2025 ki thorong mari leinana Dr. Chambu Gonmai na makha taraduna hai India ge apunba missing gi manungda chada 8.8 amadi chahi humfugi mathakta lairiba miyoi kayana na taba ngamdabagi awaba mayoknaduna punsi leli maramaduna na taba ngamdabagi leina asi hakchuna lauduna mataw karamna anaba si haurakpadagi matam chana layenggadage haiba mipum khudingmakna khangjinba mathau tai phongdokhi. But in childhood, many people are suffering from ear infection, and we call it otitis media. So chronic otitis media can also cause loss of hearing. Many parents are quite ignorant about the deafness of children. And then during the monthly tests, I used to fail because I could not see what is written in the board properly. And I was afraid to tell my teacher that I cannot see also. And I think our teachers and our parents and all, they should discourage all the children not to use or avoid using these mobile phones and other electronic gadgets. Myanmar da ngarang Richter scale da magnitude 7.7 yongna yuha hakiba aduda laikhidaba miyoi masing lising ama henkre Thailand na miyoi tara laikhidre haina Indian Express na report tawrakibagi matung ina Richter scale da magnitude 7.7 yongna yuha hakiba amadi makhata na apta stock kayarak tawkibana Mathol awangba building sing amadi semgat sagat liba building kaya ningkhaibadagi nansinduna misimina chawna thoki Hauzik fawada sikhiba masing punna lising ama sukre haina Myanmar Army na confirm tawki sikhiba ayamba laibak adugi anisuba khwaidagi chawa city loinana yuha hakiba adugi epicenter oikiba mandle da oiri hauzik chu atek akai marakta nansinduna thorakpa yadana lairiba miyoi kayagi thawai kannaba rescuer singna akanba mongda operation chathari adum oinamak achawa machine sing rescue operation da mathau tari atega kai marakta nansin khibana amadi rescue operation loidabana asiba masing hengalakpa yana lairi hairi nakalamromda Thailand gi konung Bangkok ta shu YAIPHABI aduda sekhiba masing tarasu khre haina Bangkok ki governor Chart City Puntna confirm tauki sikhiba miyoi sing adu awangba building sing ningkhaibadagi oiki rescuer sing na hojiksu ningkhai khraba mathol kuntra wangba sengbat sagat liba building gi atek akai marakta nansinkhiba sing lokthokpagi thabak chathari ngarangi thogdo adu da laibak ani asida building kaya ningkhaiba thong kaya tekhiba amadi chauna lambi chekhaiba gi thogdok sing thoki Mandle airport tasu runway da akai atoi thokpadagi sizinaba yadana laibaga loinana semden sajinbagi thabak chathari nakalamaromda China India Malaysia United States amasung Russia yauna tongan balaibak singda Myanmar amasung Thailand da tengbang piba hokre hairi Ngarang state asida mayai oirap kana yuha hakraba matung ngasisu state asida magnitude 3.8 yongna pangkan kandaba mongda yuha hakre yuha hakiba du ngasi nungtilpung 2 minute kuntra mathoiga second kuntra mapan chatpa matamda thokibani latitude 24.90 degree north amasung longitude 93.59 degree east oiba None district ki manung channa None da laiba mafam amadagi laimaidagi kilometer 10 luthaba mafam da epicenter oiki adum oinamak ngasigi yuha hakiba aduda thoidokna amang ata thokpa amadi mi sokpa panbadi yaukhide hairi Manipur Students Association Delhi gi hanagi Thoburoi President Secretary Advisor General Member amasung volunteers singna online gi khuthangda mifam amanga si pangthokre hairiba mifam asina hayeng sajibu chairawaga mari leinana MSA Dinas Singani haina tauriba thabal chongba asigi matangda khanakhibaga loinana thaudau asibu nungnangba phongdokhi thabal chongba si mi amada ticket mamal lupa chani yankhai logani hairi laibaki thokliba tangdu laita daba fibam amasung awana taraba miyoi kaya asigi
awaba kari amata khangdaba tadaba udabagi mawongda Manipur Students Association Daily MSAD gi executive singna look asige advisors sing volunteers singa tanaram dabida sajibu chairaubagi numita sinliba sangai cultural evening haina mingthonba thabal chongba si matang matam yamna chanadaba thawong ama oi haibasi haimanba thokloi ngasigi mifam aduna thabal chongba si sawgate maramasina sajibu chairauba numit asida silliba thabal chongba si tawbida naba organizing committee amasung Delhi da lairiba miyoi singna masatki maikaidagi appeal tarakli MPCC के प्रेसिडेंट कैशा मेघ चंद्रन लुचिंगबा मणिपुर की डिस्ट्रिक्ट कांग्रेस कमिटी के प्रेसिडेंट सिंगी कांगबू अमनंगरांग न्यू दिल्ली दा लैबा इंदिरा भवन दा कांग्रेस की ऑपोजिशन लीडर राहुल गांधी का लोइनना उनरुरबा मतुंग वाफम कया फोंदोरकली MPCC के लुचिंगबा के मेघ चंद्रना राहुल गांधी बु महाकी एक्स अकाउंट थागतबा फोंदोरकली लुचिंगबा सिना महाकी एक्स अकाउंट फोंदोरकपगी मतुंग इन्ना Rahul Gandhi na Manipur gi irang marakta state asida ahumlak lakhibagi damak thagatpa phongdorakli loinana Prime Minister Narendra Modi na Manipur da chattabadagi hendoktuna masamaki party ki luchingba singfaba unaradri adum oinamak Rahul Gandhi na Manipur dagi lakpa tongan ba Congress party ki luchingba kayaga unariba asina Prime Minister amadi Rahul Gandhi anigi marakta Manipur gi miyambu khanbagi khetnaba adu mayek senghalle Rahul Gandhi ki liching makhada Manipur da ing tapa amadi mausagi punsi hanjilakani haibagi thazaba phongdorakli Tobacco ki potlam sing khaini jarda tala pan masala pan para bimal asina chingba potlam sing asi lakliba April ki tang mangadagi leiba yonba pumnamak thinglani hairi Universal Mothers Organization UMO ki President M Sorojini na khutyek piduna thadorakhiba cherol amada athingba thambagi khongjang asi State Health Department State Police Food safety ka khutsamna duna changsingani kanagumbana hairiba potlam sing asi leiba yonba amadi lochinuna thamlamba thengnarabadi logi mateng logduna action lokhatkani hairi Attempt to rape case amagamari lainana Allahabad High Court na takhiba order amabu Supreme Court of India na stay tawkhiba khongthangbu Integrated Rural Management Association IRMA na taramna oklakli IRMA na thadorakhiba cherol amagi matung ina Supreme Court ki khongthang asi angang singi right kannaba hotnabada achoba maipakpa amagi lambida changsilakpani hairi Just Right for Children JRC na Thakiba special leave petition ama apex court asina yabaga loinana victim oiribi nupi macha sigi damag represent tawnabasu ayaba piki JRC ki partner ama oiriba Kangpokpi district ta thabak tawba IRMA ge director T Lamzaning Haukipna phongdorakhibagi matung ina Laibang asida angang amana injustice ke victim oirabadi madugidamak JRC na lepkani judiciary asi angang singi right fanghana bahotna bada yamna sensitive oi amadi JRC na angang nupi macha singi right kanna bahotna bada karigumba thabak amata nanthokpa tawroi case asigi matangda su Supreme Court na suomoto cognizance ama lokhatkhiba asimak singthaningai ni haiki Mayai kaba chinjak oina sizinariba drug ki potlam sing asi maru fangna muthatuna haugalakliba tungi mirol nisagi ipaktagi kalhongnaba mathoktai haina hanagi JNM's ke director Laishram Devena phongdokre ngasi anti narcotic drugs organization Kangleipak andok na senduna Kangla Western Gate mamangdagi iramdam asigi tungi mirol kannaba khongchat haiba thimda El Devena lamthakiba bike rally ga mari lainana mahagna haikibada Mahakna JNM's ke director oiringe matamdasu mayai kaba potlam kaya hospital manungda pushindanaba hotnaramkhiba kaya security ka loinana fagatki drug sing asi lamdam asida kanana pusilakli bano haiba miyamna loina khangnarabani foreigner sing na pusilakli ba drug sing asi lainga khakna thingnaba hotnarabasu ngamdabani na masida ikhoi miyamna morally physically amata oina mateng pangduna Tungi punsirol loishina ba hotnarakliba sidagi ngakthokpa mathau tai haiki Ako hojik Manipur da leiriba drugs ni nabase asugi matik yam khatkre
ꯑꯩꯈꯣꯏꯅ ꯃꯁꯤ ꯔꯦꯀꯣꯔꯗꯁꯨ ꯐꯥꯛꯆꯔꯨꯕ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅ ꯆꯍꯤ 15 ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯀꯥꯡꯕꯨꯒ ꯍꯧꯖꯤꯛꯀ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯈꯕꯔꯗ ꯄꯥꯕꯤꯔꯦ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯑꯗꯨꯗ ꯐꯥꯔꯦ ꯑꯗꯨꯗ ꯄꯨꯔꯛꯑꯁꯦ ꯀꯅꯥꯅ ꯄꯨꯔꯛꯏꯅꯣ ꯀꯅꯥꯅ ꯄꯨꯁꯤꯜꯂꯤꯅꯣ ꯁ꯭ꯀꯨꯜ ꯂꯣꯏ ꯈꯪꯅꯩ ꯑꯗꯨꯕꯨ ꯁꯤ ꯊꯤꯡꯅꯅꯕꯁꯨ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯔꯀꯥꯔ ꯈꯛꯇꯅ ꯍꯣꯠꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯅꯍꯥꯔꯣꯜꯒꯤ ꯀꯟꯁꯤ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯨꯊꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯂꯣꯒꯥꯟꯅꯤ ꯉꯁꯤ ꯄꯤꯕꯤꯔꯤꯕ ꯃꯦꯁꯦꯖꯁꯤ Bike rally aduga mari lainana Narcotics and Affairs of Border NAB gi SP Wathamba suna phongdorakhibada ngasi pangthokliba rally asi mayai kaba drug chararoshi Manipur asi free drug state ama oihellasi haina miyamda awareness pibani maroina drug thingnaba hotnabada demand reduction supply reduction amadi harm reduction haiduna makhal ahum lei ngasi pangthokliba bike rally asi demand reduction ni demand reduction da school college amadi miyamda awareness piduna wakhal tahanbani masi yamna maru oi supply reduction na police na drug fariba amadi poppy pambi yanthatliba asini amadi harm reduction na drug na laichuraba singbu layengduna fahanba asini haiki bike rally adu Kangla Western Gate tagi hauraga North AOC Chingmairong Khongnang ani Karak ISBT Road Khurai Kaichel Porompat Janems Road Ayangpali Kongba Thongkhong Kongba Nandaibam Laikai Khongman Mangjil Singjamai Khetri Laikai Pisum Thong Khayampali Kwakaichel Fawarba Matung Takhel Thumpham Oiki supply side china akoina police na phariba kholiba adagi opi yanthaliba se supply side da chingi demand jino hujike ina haijariba awareness rally toba school da college da awareness program pangthokpa poster campaign tawriba si myam jina demand reduction da chingi sigumba awareness campaign ji akoi demand reduction gi makha da lai demand reduction handahanabi damakta sigumba awareness program je akoi pangthokpa mathau tai adu ngasi pangthoiba sigi rally sisu sigumba demand reduction je handahanabi damaktani si akoina mayamna participate tawun thui matam kuding da koi si pangthokpum thui amasung encourage tawun thui Haying Khombal Ufong from the Laiba Lining Thosanamahi Temple Board LSTB gi Makada Laiba Loishang Pumnamaki Oiba Thasuba Numit Kudingi Pangthokpa Tarahum the Shuba Loishang Tinami from Ngasi LSTB gi Luching Purel Ngamthang Vidyapati Senjam Atopaming Wakhal Lamjing Bana Mayai Tangbal Loduna Board Asigi Sanglen the Pangthokre Thauramgi Manung Chana LSTB gi Pung Ishai Loishang na Khudol Tamba Laishol Isai Fonki LSTB gi Makada Laiba Loishang Pumnamaki Chauka Thaurang Thausil Yatpa Numit Asida Lanta Thada Pangthokiba Thabak Thauram Singi Paudam Amadi Makhatana Pangthokadaba Thauram Singi Matangda Lining Thosanamahi Temple Board ki Member Secretary Maisnam Sivadutta Luwangna Marik Chumba Wafam Thamki Mahangna Haikibada Hayeng Sajibu Noma Panbagi Thauram Ayukta Lining Thosanamahi Sanglenda Kabui Union Manipur ga Puna Pangthokani Amadi Numidang Wairamgi Matamda Saumung Kabui Khulda LSTB ga Puna Pangthokani Haiki Ngasigi Thauram Adada LSTB gi Sanglakpa Amadi Ngamthang Singda Lanta Thagi Oina Kudol Tamba Amadi Tongan Ba Loishangi Mai Paklakraba Thomi Singda Charai Fi Yanduna Ikai Khumnaba Utpana Mapungoiba Thauram Oiki Bilgi tang kuntra aikogi kalen gi humni pan basa hanak se kitang song na pang thoni salai tele ki phiran se pairaga maslan tan sida lebi aikogi anuwana mairoi mayam se kunna aikoi thambal kong digi hairi ba han tare tuna mai pairaga wasaki ba tamang kong mapundo madudagi khongsala kanda aikoi satpe ya mai gi khara yam koi thoktana yam suwadana maduda koi gari na ra cycle na ra khong na ra madu sala kanda aikogi laisangda tillaga asawu mi phumama akoi pangthok chaningi State asida hojik lengak leitrabasu miyamgi YAIPHABI chawkhat thorangi thabakti leptana pangthokani haina kakchinge sigi MLA Mayang Lambam Rameshwar na phongdokre Palel Gram Panchayat ki manung chana leiriba mafam singda MGN REGS ki makhada nauna semliba lambi concrete work tawduna thariba lambi sing paper block technology season aduna thagadawriba lambi Palel Laibunga thangnaba
Sengmai Turel Torban the Cheliba retaining wall Amadi Palelgi Akoibada Semgatliba drain gi fibam sing ngasi koina chatuna yengsinki Kongchada duga mari lainana MLA na Makata na hai Gram Panchayat Amadi line of department ki tongan scheme singi Makada Palelda Hana Suklay Lairamdaba Lambi Nongna Semba Loirakle Hai Kibaga Loinana Chaukat Taurangi Tabak Tauram Kaya Paikalakliba si Mia Gram Panchayat ke members sing Amadi tongan ba line department ki macheng nangam libani hai ki Irengban Sora Bijoypur Palen Hairu Mofam Sing Asi Kakching Town da Chakolaiba Sumaina Chamana na Chakotpangam Nanaba Laiba line department gi natraga gram panchayat ki scheme makha sida koina manaba miyeng de yenga kan ta development mathang tawjarapani Palen da laiba praja singna mana kamangda akoina nung tarakpa matamda lambi thong phataba awaba ko laiba thingai ba mayam de thina danaba praja ki development da koi Manipur gi hojik laiba crisis akoi suspended animation da lairagasu akoi development city lepa yade haibagi maungda leptana chatharpani Thasigi kunmanga da Indian Army amsung makhogi proxy ga thengnaba lanfam amada KYKL gi achangba miyam gi yaw lanmi while Lieutenant Angom Sanatomba atopaming ingo chahi kuntrataret apokpagi ming laikhidraba A Chandramani maitai laifam phayeng mayai lekai amadi Pripak Progi Lunch Corporal Maibam Nautonba atopaming Nat ngakpa maitai chahi taranipan apok pagiming laikhidraba M Hemanta maitai laifam serong makhalekai athawani asina imaleba kidamak thawaina pontha pikre athawani na ninghanaba leitana Manipur gi ningtam lanthengda thawai katkibada lona thingkraba Revolutionary People's Front RPF ki maikai dagi yawol gi kai khumnaba utlakli lobasi gi publicity gi assistant secretary Bangkim nangasi press ta thokpa Cherol amana athawani gi imung manung sagai natai marup mapang singi awabada RPF amasung masigi lanmi PLN saruk yarakli Amaromda Lona Thinkraba Lalhalup KYKL Amadi Pripak Progi Miyoi Ani Asina Laikidabada Koirengna Luchingba UNLF ki Maikaidagisu Yawolgi Kai Khumnabot Lakli UNLF Central Committee ki Publicity Secretary M Sakhen ngasi press ta thokpa Cherol Amana KYKL ki Lieutenant Angom Sanatomba atopaming ingo fayeng mayai lekai amasung Pripak Proge Lance Corporal Maibam Nautomba atopaming nat ngak pasero makhalekai ani na mangzil thana thaudang logduna lanfamda imale baki damak thawaina pontha ki athauba yawol lanmi anina lokhiba ningtam yawolgi thaudang sing ngasigi amadi tunggi lakadaba mirolna ningsingduna leihoragani hairaduna makhoi ani na manung matam chadana lekhidabada marup mapang amasung imung manungge awabada su sarkyari haina Cherol aduna hairi Lona Thinkraba Lalhalup Kangleipa Communist Party KCP nasu KYKL gi Lieutenant Angom Sanatomba atopaming ingo amasung Pripak Progi Lance Corporal Maibam Nautomba atopaming nat ngakpa na thasigi kunmangada Manipur ga tainaba Myanmar gi ngamkhai paringda Manipur gi apunba yawolup singi Larmi Tengolga Indiana khutne oina matam kayadagi sizinaduna lakliba KNB amadi makhoi gi apunba khutpuga Proxy war oina soknaba lanfamda laikhidabada awaba amadi nungaitaba fongdorakpaga loinana yawolgi chapchaba ikai khumnaba utakli athawba sing asigi mutnaidraba kathokpagi khongchat asi fidamgi liklamni aikhoigi tunglamchat ki puwarini haina lup asigi information and publicity ki secretary in charge S Mangal ngasi press ta thokpa Cherol amana hairi Social media da thasigi tang tarani thoida thagalakhiba post amada Commander S Khuman Mintha Myanmar kauba amana General Anthony Simre Army Chief Anasian IN gi matang da fongdorakhiba warol singi matang da Revolutionary Group manga KCP KYKL Pripak Pro amasung group asida yaba UNLF ki maikai dagi wafam kaya thamlakli Revolutionary Group
manga asina thadoraki cherol amada S kuman kawa miyoi amata revolutionary group manga asida yaude hairiba post asida irakliba warol sing asi maitai revolutionary group sing asi Anthony Simrega hakchina yana de amadi maitai amasung nagagi revolutionary cause asi Simregi aranba thabak singna sokhale haina utnaba hotnabagi thawongni cherol asina makha taraduna haukiba chahi ama hena India ge security force amasung proxy army oina thamba KNAB ga lanthengna duna lakli adum oinamak General Anthony Simre amasung mahaki kedar singna India ge security force ka punduna revolutionary group mangagi mathakta thabak tawi haiba khande hauzik thokliba irang asida yausili amadi border thingjin khibana tangai fadana ceasefire tawba yauri haina phongdokliba asisu aran bani irang asida group manga asina yaushinba leite loinana ceasefire tawbagi wafam su leite tawrakliba claim asi bapna sagat bani ngamkhai wangmadagi group manga asida attack chathat badasu India ge security force tagi kuki military advisors singna yausili lana moral season duna indigenous community singi marakta khatna hannaba amadi lana uhannaba hotnariba singdagi yelhomi singna Jackson biyu haina cherol asina makha tarakli ngasi lamta thagi kontrani panba thangja numit asida lamdaibung social welfare club na thobu oiduna lamta thagi aroiba thangjagi saroi khangba leipak miyam ga loinana lamtai punggi senglaba laifam lenda pangthokre thoramasida ayuki oina sanamai temple board ki thoburoi sing amadi amaibi singna misimina chadana sihan biganu punsi nung sanghan biyo awana tahan biganu haina saroi khangduna thongni jaki loinana leiba asigi miyam amadi akoibagi miyamna maira hai leikatuna punsi nung sangna ba thongni jaki nungthilgi thoram oina ultrasanglen sana konungi amaibi singna leipak maratap na pana ba punsi nung sangna hinghan binaba saroi khangduna thongni jaki leikai asigi amadi akoibagi miyamna maira hai leikatuna punsi nung sangna ba thongni jaki Islam lining chatpa singi chakhen tha Ramzan lakpada ayuk nungthil chara henduna lining laga numidang wairamda taibang sembi bama pubu khurumduna kwakta gi miyangba ahawathum chaminaba aftar gi thoram ama kwakta municipal council na sinduna ngase kwakta bazar da pangthokre iftar party aduga mari lainana kwakta municipal council gi chairperson nominee Anwar Ali na phongdokhibada Musalman Singhi yamna maru eba Ramzan thana lakpada Manipur da lairiba kanglup furup khudingmak nungsi chanana amata oina leminaduna Manipur da santi hanjilaknaba Ishwar gi mafamda thongnibaga loinana thoram asi pangthokpani haiki Palace compound to laiba MB College ke principal loinana 14M Battalion NCC gi associate NCC officer Major Dr. Bhavananda Singh Tibu Laibak asigi best associate NCC officer Singhi manungda amani haina manapi duna ikai khumnaba utkre tha asigi kunmanga da Assam ge Guwahati da pangthokiba thoram the state adugi sports and youth affairs ke minister Nanditi Garsolana Major Dr. Bhavananda Singh T da best associate NCC officer ge mana lanthoki NCC ge kuthangda Major Dr. Bhavananda Singh T na utkiba luchingwa ama oibagi magun kathokpa wangakpa naha singbu thaksi khasi tambiba mareibak ningbagi wakhal hengathanba amadi naha singbu yokhatpada laukhiba thodangbu sakhangba oina mana asi pikhibani Bisnupur district ke manung chanba thinungai khulda khunja singhi lining laishol ge thabak thoram sing mateng pangna ba pandamda khul asidagi moirangthem raghu kauba ahal amana law sangam ama thinungai da latliba Jagannath ki mingda katlambalam yonthokna ba hotnarakpabu yaningdaba phongdoktuna lam adu kannaba khunja singhi oiba mifam ama thinungai keithel dangasi pangthokre mifam adada saruk yakhiba khudingna khulgi lining laishol thabak thoramda mateng pangnaba lam katuna Jagannath latnaba amadi Jagannath ki seba tawnaba bamon thamluraga thamliba bamona atopa khulda
होंख्रगा खुलगी मीना कटखिबा लम योनब होटनबा यानिंगदे खुलगी ओइना लाइगी मिंगदा थमगदबनी हाइबा वाफमसिंग फोंदोकनखी लौ संगम अमा जगन्नाथ की मिंगदा कटलंबा दोना मोइरांगथेम रघुगी मचा मोइरांगथेम धनंजोयना फोंदोखिबदा महाके अपोकपना कटलंबा लम बामोन लाल हरी अमदी हरिदास की मचा मसुगी चाकथुंग ओइनबा नते लाइगी थौरम चटलिबा मचा मसुना योनबे यारोई मखोइगी मसुनुपा गुरुमयु गुणधोरना लम योनब होटनब यारोई खुलगी ओइना लाटलिबा जगन्नाथ की मिंगदा कटखिबनी खुलगी लम ओइना थमगदबनी हाइखी अखोई ओम भाई पादुना हिंगोन से लौ संगमाने है अदो संगममदी बामोन लाइद कथोखरे हाइदना हाइबिरमी मरमदुना हाइना हाजनिंगबदी खुंगंगसिदा लैरिबा इपा इपालमदी सिलिनाव इमा इचासि खुनलिसिगी मी पुनमना मफम असिबु कनबियो हाइदना हाइ हाजनिंगबनी अखोई ओम भाई Dr. Dakho Pozike ne iba Tribal Administration in Northeast India assessing the Mao Naga system haina mingthon ba wari lairik amang asi hongnabi matung inna Manipur Press Club ki Loktak Hall da phongkre thormadoga mari lainana social scientist Dhanabir Laishram na phongdorakpada Dr. Dakho Pozike hairiba Mao gi scholars asi aigi makhada research tawrakhiba miyoi amani Aiba se yamna hotnaba kanba misak ama oirambata natana atenba matangi manungda Mao gi maramda research tawduna tradition administration of Mao haiba sida doctorate fangkiba miyoi amani lairik ase pre-British amadi post-British ki matamda Christianity changlakpa matamda honglakliba kaya adu kupna lairik asida iduna yauri asigumba lairik asi Mao community khakki miyoi sing natana Manipur da lairiba scholars sing nasu lairik asi pabada kanaba fangani masamangna iramba lairik asi fong banangdana lisingani tara humdoi da laikhidraba matung imong manung na ngasi lairik asi fong bani karigumba Dr. Adakho Pozike na hinglamba tarabadi masidagi henba maming lairaba lairik kaya fonglamgani haiki mana saudi se share of this dressing tawga yam phajana nei nei lairik sida aduga pre British post British period ta Christianity sang ka honga iba mayam go adu yam kupna iba Mao community da natana Manipur gi scholars in some kanaba lairik ama hoy adu unfortunately ma 2013 da laigida adu namagi family members singna magi like si publish tawgi apamasi type du responsibility mo loba Punda punsi ngamdaba lairoi haiba moto amaga loinana semkiba salai kanbalub SKL ge Nipansava Foundation Day celebration gi thoram ngase Thobal Sabantongba awang lekai da laiba lekai gi community hall da pangthokre Federation of Haumi World Meitei Council More Meitei Society Churachandpur Committee on Protection of Meitei Victim More Thobal Apun Balup Amadi 80 Unit 1 Thobal gi mihut singsu sarukyakhi Thoramadu da Presidium member singna luchingduna lupki laikhidraba founder chairman Jugindro akoi jamyauna laikhidraba SKL gi thomi singi mafamda laikatuna amasung minitani tumina leptuna ikai khumnabaga loinana lupki firal Presidium member singna chingkhatki amadi malemda ahanba oina ki ho manadagi lang naiduna fi puthoklibi Thobal Khunau unit ki Salacha Mayengbam Ranjita yauna SKL gi thomi kayabu khudol tamduna pukning thogatki Thoramadu da wangang laduna SKL gi chairman Salacha Leichombam Gopal Nahai Aikhoi punsin banatana Salacha Singbu kanba ngamloi punda punsi ngamdaba lairoi haidaduna SKL na safongki bagi amadi tungda paikhat kadaba wafam kaya fongdoki Bisnupur AC के MLA Govindas Konthauzam की मीटिंग मखादा मंगोलगानबी कॉलेज निंगथौखोंग रिलीफ कैंप मैनेजमेंट कमिटी के वॉलंटियर सिंह सिंधुना रिलीफ कैंप असिदा लैरिबा लांजेन नरकपा मियोय सिंगदा सजीबु चैराव पांगथोकनबा सेल गी तेंगबांग येंथोखरे तेंगबांग पीबा द सरुक याखिबा MLA की PRO Konthauzam बिरेन फोंगदोखिबदा मैतै सिंगी मैहौरोल दगी पांगथोकतुना लाकपा सजीबु गी नोमा पानबा चैरावदा लांजेन नरिबा मियोय सिंगसु सरुक याबा गमनबा अमदी पुन्ना पांगथोकमिननबा वाखलोंदा MLA की माइकैदगी सेल गी मतेंग पीबनी हाइकी
Manipur Horse Riding and Polo Association MHRPA na sinduna malemgi oina khwaidagi ariba amadi ahingba polo ground amasu oiriba Imphal gi mapal kangjebungda ngarangdagi chathariba ahomlak suba Chittamahoni State Women's Polo Tournament 2025 ta Assam Rifles Women Polo Team Maipaktuna final changkre Thasigi kontra mathogi nungthil pung ani tabada Imphal Riding Club Lamphel amadi AR Women Polo Team anina final da akan balamba taunaragani nupigi polo team marina saruk yaraga chathariba tournament asigi ngasini ni chanba numita sanakibani suba semi final match ta AR Women Polo Team na ibudhau pakhangba polo team malombu Panjal Nipan Anida Maithiba Piduna final Changmangam ki match adu the Air Women Polo Team Maikaidagi Panjal Nipan adu Apiba Chakar Marigi Sanakhiba Sarukta Victoria Oinam Mangang Chamutum Inaurembi H Pintu Veronica Oinamna Mathangsina ani Chanbangam ki Loinana match adu Maithikiba Ibdho Pakhangba Polo Team gi Panjal ani aduna Ranjitana Chankhibani All Manipur Football Association Amphana Sinduna February Amadagi Hoduna Chatharakliba Tarataret Lak Suba Manipur State League 2024-2025 ki ngasi sanaki batongan tongan ground gi match singda Waifu Lalambung Makhong amadi MPSC Police Headquarter Mai Pakre tongan ba team taramapan group ani da saruk yaraga chathariba lekha sigi ngasi lamlong thongkhong da laiba artificial turf ground da sanaki ba hanba ground gi humfumapan suba league match da Young Physic Union Waifu Lalambung Makhong na Elite FA kontha halupu Panjal Mari Sinoda Thoibangam ki loinana turf ground asimak da sanaki ba ani suba ground gi humfudra suba league match da na Manipur Police Sports Club MPSC Police Headquarter na Chidim Road Athletic Union Trau Kwakai Thelbu Panjal Mari Amada Maithiba Piki Punna team kunithoina sarugyaduna thasigi taruktagi chatharakhiba 5-man aside open football league tournament ki Mapu Mangjing Bibu Maithiba Piram laga Wangu Popular Club YPC na oikre Hills and Valley United Club Pombikhok na sinduna kumbi AC ki manung chanba Pombikhok Chingya Lekai Playground da chatharakhiba football tournament adugi loishinbagi thoram aduda winner oikraba YPC da rolling trophy ga loinana case prize oina lupali singkun runner up ta hauraba Mangjing B da rolling trophy ga loinana sale oina lupali sing tara manga players singda maroiba mithunglen singna khutchinaki thoram duga mari lainana kumbi AC gi MLA S Premchandra haikibada sanarashingna malemgi thakta achoba fida amakangi hairagadi hena hotnaba thaksi khasi khangba yamna mathok tai ngasi sanariba sanarashing asina malemgi thakta sanaraktuna iraipak iramdam asigi mingchat hena purakpa oirasanu haiki final football match loishinbagi thoramduga mari lainana MLA teamga Hill and Valley United Club Pombikhok teamga friendly match amasu sanakhibada MLA teamna mai pakhi Manipur Veteran Football Association Mapal Kangjebung Imphal na sinduna thasigi kulumdoidagi hoduna chatharakliba kulumdoirak suba Challenge Cup Veteran Football Tournament 2025 king asi sanaki balek match anida flakyam gai amadi visai thamaiban mai pakre takil da laiba sai NERC ground da team tara nipana group mari da saruk yaduna chathariba kavasi king asi ahamba ground da sanaki ba ground digi leg match da flakyam gai na friendship NFC ningombambu panjal ani sinoda maithiba piki loinana ani suba ground da sanaki ba Group C League match tana Visai Thangaibana X SSB FC Manipur Panjal manga amada thoiba ngamkhibani chathariba kawasi gi makhataba match oina tha sigi kontra mathoigi nungthel pung ani tabada UVSA Lilong Chajing amadi FLVKT Kwagachal Teraga ahanba ground da sanagani loinana numit adumake nungthil pung ahunga minute taramanga tabada EMV FC Lamlai amadi SVFC Senapati team ga ani suba ground da lamba tongdaragani
Manipur Cricket Association MNCA na lamdam asidagi masak naibak nupi cricketer puthoknabagi pandamda ngarangdagi hauduna Kongba Dhobi Lampak Sedo Ground Chatharakliba Ahanba MNCA Women's Under 23 One-Day Trophy 2024-2025 pingasi Sanakiba Ani Suba League Match ta Force Ketrigao Maipakre Force Ketrigao na PTRC Patsoibo wicket ni Panda Thoikibani Sanakiba match aduda PTRC Patsoi na Tochkamduna Ahanba inning the batting tauduna apiba over kontra mga gimanungda over kun mapanga ball ahumda wicket pumna magturaga run chamayang kailauki madugi paukumdani suba inning the force Ketrigauna batting taukibada apiba over kontra mga gimanungda over kunga ball mari da wicket ani khakta magturaga run chamayang kainithoi lauduna match adu maipakibani Group ani thongna khaidoklaga team tarama thoina saruk yaduna chathariba tournament asige ani suba league match maipakraba force Ketrigaugi cricketer Bharkatun Khanamna ball Nifum doida run kuntranipan amadi over mga langkibada wicket ani lawang ngamkibani ngamkibagi namak player of the match kumana funky Manipur Cricket Association MNCA na sinduna chatharakliba nirak suwa MNCA Men's Under 23 Hawam Biramangol Singh Memorial Trophy 2024-2025 kingasi sanakiba tongan ground match singda TC MDC Thongzu Part 2 Pechu Lampang CRAU Khamnam Bazar SCCC Singjamai Thongam Lekai Amadi Al Aman Lilong Mai Pakre ngasi khangabok Part 3 Cherapurgi Public Ground sanakiba ahanba match ta TCMDC Thongzu Part 2 Pechulampak Thau Thangwai Banbu wicket mapanda thoiki match aduda TCMDC gi Kongbrai Latpam Kalyana man of the match ki manafangki ani suba match ki Imphal West ki Lairenjam Public Ground da sanakibada CRAU Khamnam Bazar na AMCA Thobalbu yamna lakchana Run chama humfuda thoiki CRAU Khamnamgi Sanaroi Kumanthem Prakash na man of the match ki manafangki Model Higher Secondary School amadi Oriental College ki ground sanakiba humsuba match tana SCCC Singjamai Thongam Lekai na Trau Kwagithel run chamaga kuntareta maithiba piki match aduda SCCC gi Ulen Yai Khwairakpam na man of the match ki manafangki loinana ngasi Thaubalgi Moizing Public Ground da sanakiba mari suba match tana Al Aman Lilong na Champ Cricket Club Khaim Palibu ran nifuma thoida thoiki Maipa Krabal Amengi Sanaroi Khulakpam Hanif na man of the match ki manafangki Nambol AC ki manung chana leiba utlau playground da chatharakliba hanba thokchom ibotombi maitai chalamba Memorial 3rd Division Under 15 Boys Football League 2024-2025 ta YSWA utlauna team champion oikre loinana lekasi da RFCC kainauna team runner up ta hore tongan ba team manga na saruk yaraga Youth Social Welfare Association YSWA utlauna yumbu oiraga Chathariba Football League asigi ngasi loishinbagi numitki sanakiba tara subaro league match ta Youth Social Welfare Association YSWA utlauna Regular Football Coaching Center RFFC kainobu panjal amasinoda maithiba piraga team champion oiba ngamkibani Match adu da maipakraba YSWA maikaidagi amatangairaba panjal adu Yumnam Vikas na ani suba half ki Humfudra Taruk Suba minutes ta chanba ngamki makong mathang takraba team singda sel gi mana amadi trophy khutchina duna pukning thogatki Indian Bodybuilding Federation IBBF na sinduna nga sidagi hauduna numinini chupna Chhattisgarh gi Bilaspur da chathagadaba taramanga raksuba Men's Junior Master Divyang Bodybuilding Championship 2025 ta Manipur dagi apunba bodybuilder sanaroi taramathoina saruk yari hairiba championship asigi namak ngarang Imphal International Airport dagi All Manipur Bodybuilders Association gi President amadi maruiba thaupuba kayana
Yaifa Mangol Piduna Lamthakre, Manipur team Adu Y Nilvirna, team coach Amasung, N Ratana, team manager Oina Luchinki, bodybuilding championship Asida Saruk, Yagada Basingi wet on Bagi Thoramasi Pangtoki Bagaloyana, Marueba Changdam Nabagi main event na, Hayeng Pangtokani Haina, AMBBA gi General Secretary Y Sunantana Thadorakpa Gerald Amana Haidi. Aroibada Maroiba Pausing Amukana Pizari. Manipur community anina yanamdrabadi president rules thambada maipak loi tanja chana Manipur PR thamkibani haina Union Home Minister Amit Shah na phongdokre. Sajibu Noma Panba Chairauba Amadi Idul Fitr Gamari Lainana Manipugi Governor Ajay Kumar Bala Amadi Speaker Yauna Lupkayana Yaifa Pauzel Pirakli. Chahi Nauriba Angang Sing na high-tech gadget sing sizinabana nata thiba amadi tabagi pangal sonthabagi maram oirakli haina Health Service ke Director Dr. Chambo Gonmai na phongdokre. Amasung Myanmar dangarang YAIPHABI laikhidaba migi masing lising ama henkre Thailand na miyoi tara sikre asiba masing hengalakpa yana lairi haidi. Mata asida bulletin siloishinjare Manipur miyamgi punsida khwaidagi hena maru oiba state asigi leiba asigi amadi malemgi ipausingi damak Sktv's News bu mitiyeng taduna leibiu loishilakpada punang pamukahna khurumjari.